ꯂꯥꯎꯁꯤꯗ ꯊꯧꯖꯜꯂꯛꯏꯕ ꯑꯦꯛꯇꯤꯚꯥꯗꯣ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯔꯣ ꯊꯧꯖꯜꯂꯛꯇ꯭ꯔꯤꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯥꯎꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯥꯕꯤꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯣꯝꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯦ ꯕꯟꯅꯤ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯔꯣ ꯊꯧꯖꯕꯤꯔꯛꯀꯅꯣ ꯂꯥꯎꯁꯤ ꯍꯨꯛꯈ꯭ꯔꯁꯨ ꯇꯥꯔꯝꯒꯅꯤ ꯑꯦꯛꯇꯤꯚꯥ ꯑꯃ ꯊꯧꯕꯤꯔꯛꯏꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯣꯝꯒꯤ ꯒꯥꯔꯤꯗꯨꯗꯅꯤ ꯁꯤ ꯒꯥꯔꯤꯁꯤ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯔꯣ ꯁꯤ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯁꯤ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯔꯣ ꯑꯗꯒꯤ ꯁꯤꯒꯤ ꯊꯧꯖꯜꯂꯛꯏꯕ ꯃꯦꯛꯅꯥꯁꯤꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯔꯣ ꯍꯜꯂꯛꯄꯗꯗꯤ ꯃꯃꯥꯏ ꯊꯣꯛꯄꯣꯏꯗꯨꯗꯤ ꯀꯥꯏ ꯆꯠꯄ ꯀꯥꯏ Sigi airport चलो ममाई ठोकियो Sigi airport चलो ममाई ठोकियो तुम जब सीट को ममाई ठोकियो तुम सीट को ममाई ठोकियो आदना लान तौना लेना सिगा लाइमा अमादना चखिनुगा याते अनार याव गई तुम कतियो airport तक पर ये देवा का मतलब होने अदु चलो होने ये चलो होने अदु याव अदु भी तो याव अदु भी वीडियो माने का सब ये ठोकियो अदु चाकरो सरकार जाता है ina chỉ cái cái đâu này akwai nan an gaba take a duka ko su biya ne mazin ka ji eti ba amma san mai do a ka do ga ta biyo ka ji ke ya ho bi na kana ni mama le ni kiri chitte mama le ko bi ana ma ni ka lu na ana da ya da ka ko mama le ko bi da ko kiri chitta da ka ta bi ka ko ni mama le ko bi ba ki mama le ko bi wani ma ya ka ko ôi con xuống mặt rồi kìa ôi con sẽ kêu lên mà thào lột sân đấy lột sân nó quay không đâu nhưng mà không gì không gì không đâu aduga malinda thonjalai ba lai ni mai so bi thonjalai ki ka ana thonjalai ko ko ta khoi na au tu tu na ta ni ka ni khoi mai so bi cái này bây giờ nó không có gì để làm cái có cái gì sao đó mà bây giờ anh còn cái đây đi ra thì nó đi thuốc được thôi là cái mình cần nó bay thuốc được không có gì đâu nữa thôi là cái chúng tôi cái là cái thân đây nó bay thuốc được tôi cái gì thôi là như vậy tôi cái gì tôi đi đi tụ nó không có đây tụ bay thuốc được thôi là như vậy tôi cái là nó bay thuốc được cái đó dùng không có đây rồi thôi là ta chưa được thôi là như vậy aduh kita mengalami toko yang berbeda. Tadi dia tu sikit yang beri tahu dia yang itu. Ada indikasi yang dia bukan kaya di dalam memain toko. Aku tak awal mesti jauh dari apa yang itu. Kita memain toko, aku tak jadi pagi. Aduh ada mana yang tahu dia kita ada memain toko. Memain toko. 앞에서 이놈이 그나라. 저기 있어 너.
ꯂꯩ ꯆꯤꯡ ꯈꯧꯗꯤ ꯈꯣꯜꯂꯨꯗꯤ ꯆꯦꯛ ꯈꯧꯗꯤ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯑꯗꯨꯗ ꯊꯧꯖꯤꯜꯂꯛꯏ ꯁꯤꯕꯥꯗꯣ ꯃꯃꯥꯏ ꯂꯩꯕꯤꯔꯣ ꯎꯖꯔꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯣꯔꯥ ꯆꯠꯂꯨꯕꯅꯤ ꯎꯁꯣꯞ ꯆꯠꯂꯨꯕꯅꯤꯗ ꯍꯥꯏꯕꯤꯔꯛꯑꯅꯨ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏꯅ ꯂꯥꯎꯖꯩꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯥꯕꯤꯔꯝꯒꯅꯤ ꯈꯜꯂꯤ ꯊꯧꯖꯟꯕꯤꯔꯛꯑꯅꯨ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯔꯣ ꯑꯗꯨ mobile lấy thuốc phiếu mobile lấy thuốc phiếu chẳng biết là đâu mà quay ra chúng ta nói rồi mà mobile lấy thuốc phiếu 거기 검사라이가 액티바도 좀 많이 기도 좀 많이 해주고요. 엔디에가 이거 도기 도기 좀 부탁드립니다. 이게 액티바도 많이 해주고. 거기가 우리 도전상을 하는 거네요. 많이 해주고요. 거기가 이제 아동 거네요. 많이 해주고요. Malinga khawsalayo aktivado mamailay thokpiyo mamailay thokpiyo adokni dress kama loi ujare sida ki maye tina mamailay thokpiyo khawsalayo takke amudo kabiro kanu akhoi laose sumsoi soya tarangani adokni thamok toye thokpiyo aduga aigi tai suse mangda tare leibak ko pujida mang hon sinam adokni tolok lo pali sokun busa thokpi hoi leibak ke loye
เราให้ชาวชุมชนเดียวกันมีตาคุณจะทำเรื่องที่ไหนดูอันนั้นเราไม่ต้องมาแก้ทำเรื่องที่ไหนพี่มาคนมาโวยเลยมาโวยเลยทำเรื่องที่ไหนวันนี้ทางก็เอาไปดีเอาไปดีไปที่จะไปก็เลยไปที่เราจะอะไรที่เราจะดูเลยเราจะดูแล้วก็เลยดูเขาสุดท้ายก็เลยว่าใจว่าตรงนั้นเลยทุกคนอะไรสิ่งนั้นวันนี้จะมีการเรียกตัวคนที่ตรงนั้นเลยทุกคนที่ใจว่าตรงนั้นเลยทุกคนแต่ที่เราดูวันนี้ทางการเราวันนี้ทางการเราแต่ที่เราดูวันนี้apa yang kau je apa yang kami nanti udah lagi nanti anak bayar ke dia dengan kecil ke juga itu ada nak kaya ke kecil tu apa yang mana kita tahu dengan itu tu wanita kan ada ai khabar kalau boleh aku tahu dengan apa yang itu tu Hãy subscribe cho kênh Ghiền Mì Gõ để không bỏ lỡ police to chala gi mama ai thoi ko ba akoi isin na ma ang do imai ben to kuru do ne mo ne chala ga mama ai thoi ba si ta yo je mama ai thoi ba kuru do ne ma khoi gi imai ben ni sin na khoi do mama ai thoi ko ba moi ne ma wa khan ta thi je o da lo to ri kan da mama ai thoi gi ko kuru do ne mo na khoi imai ben do Live 타 봅시다. Live thì thao cùng gì bà bố Live thì thao cùng gì Em không có đi Thằng ta
ꯑꯩꯈꯣꯏ ꯑꯗꯨꯗ ꯇꯧꯖ ꯂꯩꯕ ꯀꯔꯤ ꯄ꯭ꯔꯖꯥ ꯇꯧꯅꯉꯥꯏ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏꯅ ꯂꯥꯛꯑꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯥꯛꯄꯤꯔꯒꯅꯤ ꯑꯗꯨꯒ ꯊꯧꯖꯔꯤꯕ ꯀꯔꯤ ꯃꯆꯥꯗꯣ ꯃꯃꯥꯏ ꯂꯩꯕꯤꯌꯨ ꯋꯥꯔꯤ ꯁꯥꯔ ꯆꯠꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯅ ꯂꯥꯛꯑꯁꯦ ꯇꯥꯛꯄꯤꯔꯝꯒꯅꯤ ꯃꯥꯏꯛꯁꯦ ꯌꯥꯝ ꯑꯅꯛꯄ ꯔꯦꯟꯖꯇ ꯊꯧꯖꯟꯕꯤꯔꯛꯏꯕꯗꯣ ꯊꯧꯖꯟꯕꯤꯔꯒ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯍꯟꯕꯤꯔꯣ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯗ꯭ꯌꯨꯇꯤ ꯆꯠꯂꯨꯕꯅꯤ ꯑꯗꯨ ꯆꯠꯂꯨꯕꯅꯤ ꯃꯃꯥꯏ ꯂꯩꯕꯤꯌꯨ ꯑꯗꯒꯤ ꯇꯧꯕꯤꯔꯦ ꯀꯥꯏꯗ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯅ ꯂꯥꯎꯗꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯥꯛꯄꯤꯔꯝꯒꯅꯤ ꯃꯃꯥꯏ ꯂꯩꯕꯤꯌꯨ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯁꯤꯗ ꯑꯃꯨꯛ ꯆꯠꯂꯕ꯭ꯔꯥ ꯂꯣꯏꯕꯨ ꯁꯨꯕ ꯆꯥꯛꯁꯤꯟꯅꯤ ꯑꯩꯈꯣꯏ ꯑꯗꯨꯗ ꯊꯧꯖꯔꯛꯏꯕ ꯒꯥꯔꯤꯗꯣ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯔꯣ ꯇꯧꯕꯗꯣ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯔꯣ ꯑꯥꯗ ꯊꯧꯖꯜꯂꯛꯏꯕ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯔꯣ ꯗꯦꯕ ꯀꯔꯃ ꯆꯠꯂꯨꯕꯅꯤ ꯑꯗꯨ ꯉꯥꯡꯉꯒ ꯂꯥꯟꯊꯣꯛꯄ ꯌꯥꯅꯤꯗꯣ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯄꯤꯔꯣ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏꯅ ꯂꯥꯎꯖꯔꯤꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏ ꯇꯥꯕꯤꯔꯝꯒꯅꯤ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯒꯥꯔꯤꯗꯣ ꯗꯦꯕ ꯀꯔꯃ ꯆꯠꯂꯨꯕꯅꯤ ꯑꯗꯨ ꯉꯥꯡꯉꯒ ꯂꯥꯟꯊꯣꯛꯄ ꯌꯥꯒꯅꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯄꯤꯔꯣ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ
ꯊꯧꯖꯜꯂꯛꯏꯕ ꯑꯦꯛꯇꯤꯚꯥ ꯑꯉꯥꯡꯕꯗꯣ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯣ ꯊꯧꯖꯜꯂꯛꯄ ꯀꯥꯟꯗ ꯋꯥꯔꯤ ꯁꯥꯔ ꯆꯠꯄ ꯌꯥꯅꯤꯗꯣ ꯊꯣꯛꯄꯤꯔꯣ ꯊꯣꯛꯄꯤꯈ꯭ꯔꯣ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯈ꯭ꯔꯣ ꯑꯩꯈꯣꯏ ꯂꯥꯎꯗꯣꯏꯅꯦ ꯁꯨꯡꯁꯣꯏ ꯁꯣꯏ ꯀꯥꯞꯊꯣꯛꯑꯝꯒꯅꯤ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯔꯣ ꯑꯗꯨꯒꯤ ꯑꯦꯛꯇꯤꯚꯥ ꯑꯉꯥꯡꯕꯗꯣ ममाई ने तो पूरे की बात है कोई तो नहीं बन mamaile thokpiyo maninga thokjalaiba gari du ju mamaile thokpiyo akoina laudai ge phaki da jade anaba yauragadi dum chapi go kaisu kaide aduna ta buja atopo Ada kalau ada orang mau sekarang ada jangan thausan bilo orang mau sekarang ada jangan thausan bilo aduh baik saya dah kami dah kira
ꯊꯣꯛꯄꯤꯔꯣ ꯌꯥꯄꯣꯠꯇ ꯌꯥꯅꯣꯏꯕ ꯃꯃꯥꯏ ꯊꯣꯛꯄꯤꯔꯣ ꯌꯥꯄꯣꯠꯇ ꯃꯃꯥꯏ ꯊꯣꯛꯄꯤꯔꯣ mengay thokiro adagi kali kita ini mengay thokiro auto ini form thore mengay thokiro ana dua dari kamilo ke situ adu to ana lao dari mengay thokiro ini jogo ana lao dari mengay thokiro ini jogo ana lao dari ini ana mengay thokiro ini apa tadi kita mengay thokiro Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp Jadi saya ada yang itu bis. Aku nak kali nak bilang ada yang kampung kan, kasih jam berapa ni? Ayo, apa tu pemain itu di mana? Kau nak tahu di mana ni? Kau nak tahu di mana ni? Ayo, pemain itu di mana?
저희가 선수들이 마음을 나오고 달리기 가서 속도가 이렇게 아무도 가져요. 내가 떨고 떨고 대중을 마음을 달리게 되어요. 저희가 지금 동생을 나가서 오고 또 아까 나가는 분들이 한국이 아마도 보여.
Thôi nào nào mình chơi thôi, mình lấy điều. Kali nó vào lấy điều, quay thì nó còn mà chắc mình đã thua đi nhà rồi sẽ qua. Hôm nay lấy thuốc điều quay này rồi. Khi cái kali mà tàn thì hôm nay lấy thuốc điều quay chắc mình đã thua đi nhà rồi. Ada yang mungkin cinta atau lebih orang cinta tu, mesti tu mana pada itu ada cara ada boleh. Go back. We got our peace. Go back. Anh điều, em ăn rồi gì, anh điều. Apa itu kau dari apa kita tahu dulu.
ꯑꯗꯨꯗ ꯊꯣꯛꯇ ꯂꯩꯕ ꯒꯥꯔꯤ ꯃꯆꯥꯗꯣ ꯑꯩꯈꯣꯏꯅ ꯂꯥꯎꯔꯤꯁꯦ ꯇꯥꯔꯒꯗꯤ ꯃꯃꯥꯏ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏ ꯁꯣꯔ ꯆꯠꯂꯨꯕꯅꯤ ꯁꯣꯔꯥ ꯆꯠꯂꯨꯕꯅꯤꯗꯣ ꯌꯥꯕ ꯋꯥꯔꯤ ꯁꯥꯔꯒ ꯆꯠꯄ ꯃꯃꯥꯏ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏ ꯁꯣꯔꯥ ꯆꯠꯂꯨꯕ ꯁꯣꯔ ꯆꯠꯂꯨꯕꯗꯣ ꯃꯃꯥꯏ ꯂꯩꯕꯤꯌꯨ ꯃꯃꯥꯏ ꯂꯩꯕꯤꯌꯨ ꯃꯃꯥꯏ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯔ ꯆꯠꯀꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩꯁꯦ ꯇꯥꯕꯤꯗꯕ꯭ꯔꯣ ꯑꯩꯈꯣꯏ ꯂꯥꯎꯊꯣꯛꯏꯁꯦ ꯇꯥꯕꯤꯗꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯏꯁꯦ ꯇꯥꯕꯤꯗꯕ꯭ꯔꯣ ꯃꯃꯥꯏ ꯂꯩꯕꯤꯌꯨ mama lagi lagi dia kata dia apa yang dia kata dia mama kan lagi orang dia masuk dia akan mau dia ada kecil ban ini khang bit ra corona ni matam da ai gi ma ko ni na jun thang lai da ni ma da da lai ni da ka ta ga ni lai ni ni ba adu ta na na te ba adu ka sidai na jam nu na ba kan dia ya ta ni aduga manung daga iba itnaw dinda ami para ni doktor da ado ka tokiro amara ile na ba ami na ka tokiro ana ile ni tokiro aduga doktor ile kayo dong lai tokyo kayo dong lai maya na ba sila ka kumbang ito na ando mo aga sakat biro ka rin ado ka mumay lebiyo maya na ba sila ka ako utang mo ka ando sa mga kumbang ka kuya ka biro mumay lebiyo aduga kayo dong mumay tokyo bus wanaga amo wanaga gari में हम चला नहीं पाता है लेबार से ईरान के एक खबी का बाबा सोंगे छोट की पागल हुई आंगन की आंगन दो अदू दो Atau tapi bisa loh, bila loh ya loh, pesakan kalau itu kan kan loh. Mama itu kayu kan itu. Cuma jadi anak itu anak kesana awak itu kan punya kuasa ada.
Mamai lagi. Kian tahun tahun awak tu. Aduh tanda lepas tu lewat kali hendak berjalan itu. Aduh ada juga kopi ada. Ya ada kopi. Mending kat orang baik ni baca lupa ada tanda bila mamai lagi. Mamai lagi, mamai lagi.
yang begini jauh semua. Kalau beri dia makan makan ikan, kalau beri dua tak apa yang. Semua tadi pesen yang tadi, itu kan. Ya apa tak itu mana lebih? Ya apa tak itu mana lebih? Apa pun tak bila ni apa gitu. Aku nak panggil anak itu apa yang mana lebih? Mana lebih? Asal tak itu kita nak buat itu mana lebih? Mana lebih? Ya apa tak itu yang. Bolero je mengenai itu, itu itu lagi tu. Cuma itu tu, itu. 양산의 동선에가 이도 아니면 약간의 동비로 양산의 동선에가 딱 거기 뒤에 포토가 있으면 많이 좋고 포토가 많이 좋고 산전만에 이거 많이 좋고 이 와우가 있고 저기 와우가 이거 많이 좋고
waraugi na mga lagi. Adu nakay dito waraugi di mga lagi. Ato pala din ang video ato pala natin ito. Ato waraugi na. Ya ada waraugi na mga lagi. Ito ko mga lagi. Aduh, bangsa lagi tidak ada mana itu. Aduh, tidak ada mana itu. Aku yang aja dia ada mana itu. Tidak ada mana itu.
ꯑꯩꯈꯣꯏꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯃꯣꯏ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯌꯥꯔꯣꯏ ꯃꯣꯏ ꯌꯥꯗꯦꯅ ꯍꯜꯂꯛꯏꯗꯣ ꯀꯀꯥ ꯑꯩꯈꯣꯏꯅ ꯌꯥꯔꯅꯤ ꯅꯝꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯃꯣꯏꯗ ꯌꯥꯅꯕ ꯍꯥꯏꯅꯕꯤꯌꯨ ꯃꯣꯏ ꯌꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯌꯥꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗ ꯊꯧꯔꯛꯏꯕ ꯒꯥꯔꯤ ꯕꯥꯏꯛꯇꯣ ꯃꯃꯥꯏ ꯇꯧꯕꯤꯔꯝꯃꯨ ꯕꯥꯏꯛꯇꯣ ꯃꯃꯥꯏ ꯂꯩꯕꯤꯌꯨ ꯕꯥꯏꯛꯇꯣ ꯃꯃꯥꯏ ꯂꯩꯕꯤꯌꯨ ꯋꯥꯔꯤ ꯁꯥꯔꯒ ꯆꯠꯄ ꯌꯥꯔꯣꯏ ꯃꯃꯥꯏ ꯂꯩꯕꯤꯌꯨ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯄꯗ ꯈꯤꯇꯪ ꯀꯣꯏꯔ ꯆꯠꯄꯤꯌꯨ ꯃꯃꯥꯏ ꯂꯩꯕꯤꯌꯨ ꯑꯗꯣ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯔꯣ ꯑꯁꯤ ꯕꯥꯏꯛꯁꯦ ꯒꯥꯔꯤ ꯑꯦꯝꯕꯨꯂꯦꯟꯁ ꯇꯥꯒꯦ ꯇꯧꯔꯛꯀꯅꯤ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯔꯣ ꯑꯥꯗ ꯃꯃꯥꯡꯗ ꯂꯩ ꯊꯣꯡꯗꯨꯗ ꯆꯠꯄꯤꯔꯣ ꯈꯤꯇꯪ ꯀꯣꯏꯔ ꯆꯠꯄꯤꯔꯣ ꯑꯗꯨꯒ ꯊꯧꯖꯤꯜꯂꯛꯏꯕ ꯒꯥꯔꯤ ꯑꯆꯧꯕꯗ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯅ ꯂꯥꯎꯔꯤꯁꯦ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯇꯥꯕꯤꯔꯝꯅ ꯈꯜꯂꯤ ꯑꯗꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯊꯧꯖꯜꯂꯛꯏꯕ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯏꯌꯥꯔꯄꯣꯔꯠ ꯆꯠꯂꯨꯕ ꯑꯗꯨ ꯆꯠꯂꯨꯕ ꯑꯃꯠꯇ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯑꯗꯨ ꯆꯠꯂꯨꯕꯅꯤ ꯑꯗꯥ ꯆꯠꯂꯨꯕꯅꯤ ꯌꯥꯔꯣꯏ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌු ꯏꯌꯥꯔꯄꯣꯔꯠꯇꯨꯅ ꯌꯥꯒꯗꯧꯕ ꯅꯠꯇꯦ ꯁꯤꯗ ꯆꯠꯄ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌු ꯀꯨꯝꯊꯕꯤꯔꯛꯑꯅꯨ ꯋꯥꯔꯤ ꯁꯥꯔ ꯀꯥꯟꯅꯔꯣꯏ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯏꯌꯥꯔꯄꯣꯔꯠ ꯊꯥꯔꯒ ꯊꯧꯔꯛꯏ ꯒꯥꯔꯤꯗꯣ ꯃꯃꯥꯏ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯔꯒ ꯆꯪꯉꯒ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯆꯪꯕꯤꯔꯛꯀꯅꯨ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯕꯗꯣ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯩꯈꯣꯏꯅ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯤꯁꯦ ꯋꯥꯏꯑꯦꯕ ꯁꯤ ꯀꯨꯝꯊꯕꯤꯔꯣ ꯁꯤ ꯀꯥꯡꯕꯨꯈꯩꯁꯦ ꯀꯨꯝꯊꯕꯤꯔꯣ ꯑꯗꯨꯒ ꯂꯥꯛꯄꯤꯔꯣ ꯁꯤꯗ ꯑꯗꯨꯒ ꯑꯗꯒꯤ ꯕꯥꯏꯛꯇꯨꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ममाई लेथोꯛꯄꯤꯌꯨ ꯒꯥꯔꯤ ꯃꯆꯥꯗꯣ ꯏꯌꯥꯔꯄꯣꯔꯠ ꯊꯥꯕ ꯒꯥꯔꯤꯁꯦ ꯌꯥꯝ ꯊꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯑꯁꯤ ꯑꯦꯝꯕꯨꯂꯦꯟꯁꯀꯨꯝꯕ ꯂꯥꯛꯑꯗꯤ ꯌꯥꯝ ꯐꯔꯛ ꯇꯥꯅꯤ ꯑꯅꯥꯕ ꯌꯥꯎꯕ ꯒꯥꯔꯤꯗꯤ ꯑꯗꯨꯝ ꯊꯧꯕꯤꯔꯣ ꯋꯥꯔꯤ ꯁꯥꯔ ꯆꯠꯄꯤꯕ ꯌꯥꯅꯤ ꯑꯗꯨ ꯅꯠꯇꯕ ꯍꯤꯔꯝ ꯑꯃꯗ ꯁꯤꯗ ꯆꯠꯄ ꯌꯥꯔꯣꯏ ꯏꯌꯥꯔꯄꯣꯔꯠ ꯆꯠꯂꯨꯕꯅꯤ ꯁꯣꯔꯥ ꯆꯠꯂꯨꯕꯅꯤ ꯎꯁꯣꯞ ꯆꯠꯂꯨꯕꯅꯤ ꯑꯗꯨ ꯌꯥꯒꯗꯧꯕ ꯅꯠꯇꯦ ꯁꯤꯗ ꯍꯥꯏꯖꯔꯒ ꯑꯅꯥꯕ ꯌꯥꯎꯕꯗꯨꯗꯤ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯅꯥꯕꯗ ꯑꯩꯈꯣꯏ ꯑꯦꯗ꯭ꯔꯦꯁ ꯄꯤꯖꯔꯣꯏꯕ गाड़ी मचा आधा काम जो गाड़ी को चलाने को भी अनाब याव तो कभी कोई तो भी आधा फंक्शन लाइव पार्क तो हमारे को भी फंक्शन लाइव पार्क तो हमारे को भी अपन ने लाओ इसे छोटे छोटे जो तारा कनेक्ट कर ले हमारे जो भी होगा पार्क तो हमारे भी होगा हमारे जो भी होगा अदुगी बाइक को अगर चला कर लापीरा नो वाला नहीं तो जो ऐसा बच्चा पे आउट रे आपको सीधा नंबर से क्या होगा आप दोनों तो हमारे जो भी
ꯊꯧꯖ ꯂꯩꯕ ꯑꯣꯇꯣꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯣ ꯊꯧꯖꯜꯂꯛꯇ꯭ꯔꯤꯀꯥꯟꯗ ꯑꯅꯥꯕ ꯑꯣꯏꯔꯒꯗꯤ ꯆꯪꯕꯤꯔꯛꯑꯣ ꯑꯇꯣꯞꯄ ꯍꯤꯔꯝ ꯑꯃꯒꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯣ ꯑꯅꯥꯕ ꯌꯥꯎꯕ ꯒꯥꯔꯤꯈꯩꯗꯤ ꯊꯧꯖꯟꯕꯤꯌꯨ ꯇꯞꯅ ꯋꯥꯔꯤ ꯁꯥꯔ ꯆꯠꯄꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄꯈꯩꯗꯤ ꯑꯗꯨꯝ ꯃꯃꯥꯏ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯊꯧꯖꯜꯂꯛꯏꯕ ꯏꯀꯣ ꯚꯦꯟꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯎꯔꯤꯁꯦ ꯇꯥꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯂꯥꯎꯔꯤꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯥꯕꯤꯔꯝꯒꯅꯤ ꯈꯟꯖꯩ ꯏꯀꯣ ꯚꯦꯟꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯏꯀꯣ ꯚꯦꯟꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯁꯣꯛꯆꯟꯕꯤꯔꯛꯑꯅꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯣꯝꯒꯤ ꯒꯥꯔꯤꯗꯨꯗꯅꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯂꯥꯎꯔꯤꯁꯦ ꯋꯥꯅ ꯂꯥꯎꯔꯛꯏꯁꯦ ꯏꯀꯣ ꯚꯦꯟꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯑꯅꯥꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯃꯤ ꯑꯃ ꯀꯨꯝꯊꯔꯒ ꯋꯥꯔꯤ ꯁꯥꯔꯒ ꯆꯠꯄꯤꯈꯤꯕ ꯌꯥꯅꯤ ꯑꯅꯥꯕ ꯄꯦꯁꯦꯟ ꯌꯥꯎꯔꯗꯤ ꯅꯠꯇꯅ ꯑꯇꯩꯗꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯄꯦꯁꯦꯟ ꯌꯥꯎꯗꯕꯈꯩꯗꯤ ꯑꯗꯨꯝ ꯀꯃꯥꯏꯅ ꯆꯠꯄꯤꯌꯨ ꯑꯅꯥꯕ ꯄꯦꯁꯦꯟ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯇꯞꯅ ꯊꯧꯖꯟꯕꯤꯌꯣ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯔꯒ ꯑꯗꯨꯝ ꯆꯠꯈꯤꯕ ꯌꯥꯅꯤ ꯑꯗꯨꯒ ꯃꯅꯤꯡꯗ ꯁ꯭ꯋꯤꯞ ꯑꯃ ꯊꯧꯖꯜꯂꯛꯏꯕꯗꯣ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯁ꯭ꯋꯤꯞꯇꯣ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯣꯕ ꯑꯩꯈꯣꯏꯅ ꯂꯥꯎꯖꯔꯤꯁꯦ ꯁ꯭ꯋꯤꯞꯇꯣ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯑꯅꯥꯕ ꯌꯥꯎꯔꯒꯗꯤ ꯂꯥꯛꯄꯤꯌꯨ ꯄꯦꯁꯦꯟ ꯌꯥꯎꯔꯒꯗꯤ ꯑꯅꯥꯕ ꯄꯦꯁꯦꯟ ꯌꯥꯎꯔꯒꯗꯤ ꯆꯪꯕꯤꯔꯛꯑꯣ ꯇꯞꯅ ꯊꯧꯖꯟꯕꯤꯔꯛꯑꯣ ꯅꯠꯇ꯭ꯔꯒꯗꯤ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯄꯦꯁꯦꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯑꯗꯨꯝ ꯇꯞꯅ ꯂꯥꯛꯄꯤꯌꯨ ꯄꯦꯁꯦꯟ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯇꯞꯅ ꯊꯧꯔ ꯆꯠꯄꯤꯌꯣꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯩꯈꯣꯏ ꯑꯌꯦꯠ ꯑꯄꯟ ꯄꯤꯖꯔꯣꯏꯕ ꯑꯗꯨ ꯅꯠꯇꯅ ꯑꯅꯥꯕ ꯄꯦꯁꯦꯟ ꯌꯥꯎꯗꯕꯗꯨꯗꯤ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯑꯗꯨ ꯊꯧꯖꯔꯤꯕ ꯒꯥꯔꯤ ꯑꯆꯧꯕꯗꯣ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯑꯗꯨ ꯊꯧꯖꯔꯤꯕ ꯒꯥꯔꯤꯗꯣ ꯈꯔ ꯇꯞꯊꯕꯤꯔꯣ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯔꯣ ꯑꯗꯨ ꯁꯤ ꯒꯥꯔꯤꯗꯣ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯔꯣ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯔꯣ ꯋꯥꯔꯤ ꯁꯥꯔ ꯀꯥꯟꯅꯔꯣꯏ ꯎꯁꯣꯞ ꯆꯠꯂꯨꯕꯅꯤ ꯏꯌꯥꯔꯄꯣꯔꯠ ꯆꯠꯂꯨꯕꯅꯤ ꯑꯗꯨ ꯌꯥꯔꯣꯏ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯁꯣꯔꯥ ꯈꯣꯡꯂꯥꯟ ꯑꯃꯠꯇ ꯌꯥꯔꯣꯏ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯐꯤꯔꯣꯜ ꯆꯠꯂꯨꯕꯗ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ ꯂꯝꯕꯤ ꯑꯃ ꯊꯤꯔꯒ ꯑꯥꯗꯒꯤ ꯊꯣꯡꯁꯤꯒ ꯆꯠꯄ ꯌꯥꯔꯣꯏ ꯐꯤꯔꯣꯜ ꯅꯠꯇ꯭ꯔꯒ ꯃꯩꯇꯩ ꯂꯝꯕꯤ
จริงๆเราตรงนั้นแล้วก็เลยเป็น19 วงจะเราเป็นจริงยุคมันตอนนั้นเลยมีแต่เป็น19 วงชีเป็นตอนนั้นเป็นเป็นโควิดในตอนนั้นอายุเขาแล้วก็เก่าอยู่มันอะไรพวกนี้เอาพวกเราเนี่ยเอาพวกเราจากที่มีชาโดเอาพวกเราจากที่มีที่เอาที่เขาเป็นคนอื่นทำอะไรอยู่เราไม่ทำอะไรก็ไม่เราไม่ต้องไปเอาพวกอีกทางตัวก็จะไม่เอาไปเอาตัวตัวผู้ทำอะไร Mulla lipseki. Kayak mau udah ya sayangan betul kan lepas. Brightness kita harap pegak saja rolan tu apa. Ôi, chị đi thật đi, hay